Census yaithoknabagi mayokta JFD na changsilakpa khongjang khudingmakta lamdamasda leiriba Arambai Tengol gi thomi lakh ama lishing marifudarani thoina mapung fana saugatkani haina Arambai Tengol Group Headquarter gi Commissioner CMP Waiko Munindro Mangangna phongdokre ngasi JFD na sinduna April amadagi haugani haina thorang tawriba census ki asi matam khara yaithokpinaba mari leinaba singda taksinduna lakhibadu ngasi fawba positive oiba response ama laktabadagi Laktabadagi mayokta lamdam asida leiriba civil society organization singna logadaba thodang singi matangda Kwakaitel Thokchom Laikai community hall da pangthokhiba mifamga mari leinana phongdokhibani Waikom Makna makha taraduna hai lamdam asida hauzik leiriba Arambai Tengol gi thomi lakh amaga lising marfudarani thoina census ki matangda JFD na paikhalakpa thabak thoram khudingmakta sarok yagani kari maram gi 80 na census ki matangda thabak tawgatoribano haiba tarabadi 80 na ngasi fawbada lamdam asida leiriba furup khudingmakki lining laishon yauna furup singbu ikai khumnaba uttuna awangba thakta thangatuna lakli adumoinamak lamdam asida mahok sadagi khunda leita duna leiraklaba yellow furup singbu kanba haibasi 80 gi lengdraba pandam ama oiraga ngasi fawba thabak kaya tawduna lakli loinana lamdam asidagi mutki gadra chingnaba leiriba yellow furup singasi kannaba honabada lamdam asida mitop khandoktana mikok thibagi thabak chathaba yaroi maduna tadana lengak asina namdana mikok thibagi thabak chathaki batarabadi mitop kaya mikok thibada yausin kiduna India ge citizen ama oiraklaba matamda lamdam asida mikhalda mirep oiraktuna lamdam asigi chief minister fawba oirakadoribani maramaduna lamdam asidagi mitop khandok na bokhonabada lupki khenaba thamdana aikoi punna saruk yaminabagi mathau tai haina sumak na makha taki 2019 amasung 2021 gi manga suba survey report pale basi Google sida open the yaur le bani madagi manunda amok maitei se sidai ja maitei wena pale na khanmi garu manipur go na su ninni lawra ka le maitei go na lakda su 1.77 ni aduna kai bani extinct tawdabagi samajagi hena jatina lere siroili dagi hena jatina lere koigi yellow me purup singse naga machi hegatabani iban pangan namana maitei pangan namioi nipa mapan koe hare su makoi missing do atu level da wanga lege adu ko somdagi ngasai pamak da su tapiramba forest borders de samjala ga kun masing da chamri samanga tenok ponda songi side holder kam kopida sucha puda fresh holder masigi hekaliba okhul ki district ki asigi de forest border da masini maram wor kan da masini kadore hai ba sani khamde bini khamde burutuna makoi ge emele amadam na madagi mari adagi di taru adagi di tar